Kangla TV mayambu taramna okchari ngasigi nungthilgi chefhongsinda editorial kalamda kari leiribage haibadu mayam puna amutang yengminasi ngasi Imphal July gi tang 9 leibak pupa numit ingengi 13 nipanba numit asigi ahanbada lokhatchariba nungthilgi chefhong asi Kanglaipaki mairani Kanglaipaki mairagi editorial kalamda leiribasi angam athobasingna kemeragi mamangda thakiba u charasing inghanba ngamdrabadi arembu oigani Humdra Taruk Suba Ban Mahotsav Celebration Soklising ani Kunmanga Gamari Lenana Lebak Asi Mafam Kayada Angam Athawasina AK Ek Per Ma Kanam 2.0 gi saruk ama oina u chara kaya thabagi thabak sathaki Masimakti yamna faba khongthang amani Manipurgi oina upal wapal sing maru kokthoklakpadagi aing asagi khal chauna kaitharaktuna miyoiba amadi thawai panba jibasingna ingmada achokwa waba ma mayok nandun leiribani awaba si kokhannanaba mahꯧsagi khal kaidana thamnabagi amata ngairaba pambaidi upal wapal mapung phana yokhattuna thamba asina oigadoribani adubu yamna neinanigai oiribadi ban mohasab thoramga mari leinana lamdam asigi achau asangsingna ngakta tai pullaga kemeragi mamangda u chara kaya thagibasing adu mapung phana hinghanba ngamgadoribra haibasini u chara tharamliba angam athawbasing aduna thakhiba numit adurigi hanna fawbo yengbidana leirabadi thakhiba u chara sing adu arembada mangduna tokani haibasi khangbifam thoi maduna icha poktholaga piklingaidagi hounai jokpi thakpiduna afaba matik chaba mi amam oinaba mama mapa oibasingna patnabaga chap manana thakhiba u chara sing adu mapung phana hinghannaba lawfam thokpa thodang adu lawba chumgani yamna maru oiribadi thakhiba u chara sing adu ningthina ngakpi senbi tanaba lehau hapiba matam chana ising chaibiduna mapung phaba upal amamam ohenba haibasini madu natana kemeragi mamangda momo noklaga angam athau kayana u chara tharamlaga noma phawba hanna yengbidrabadi thakhiba u chara adu arembo oigani angna paikhatpham thokpa thabaksing adu lokhatpa chumgani Principal Chief Conservator of Forest ki thau puriba Anurag Bajpai phongdokhibagi matung ina Manipur poppy plantation tawduna umang paktaknana kokthoknarakliba asidagi ngakthoknabagi pandamda ahanba khongthang oina pak sanna wa thaba hori mamangi sahida lam hectare chani ga nifu manga da wa thaki daliba sahi asidana lam hectare chamri rom thaduna hojik phawbada punna lam hectare chatu ka nifu manga rom da wa thakre wa si sahi ani ahumda mapung mari phaduna sel onthokpa yai haibasini asumna manipur lenga ki umang loisangna lokhatliba khongthang asisu aduki matik thagatningai oi adubu thakriba wa pambi sing adu mapung phana hinghananaba paikhatpham thokpa thabak sing paikhatpa asisu yamna maru oi madu natana wa thakre haiduna hanna phawba yengbidrabadi arembu oigani haibasi angna lokhatpham thokpa thabak sing adu lokhatpa chumgani Forest Survey of India na Manipurgi oina sok lising ani kunma thoida umang chawrakna tani yankai square kilometer mangi haina report tawri masigi matungina sok lising ani kunmari gi report tadi square kilometer yankai ni thoida han thakre masimak phagalapagi mamini state asigi apunba lamgi char humra nipandi forest area ne masigi manungda forest area oina char humra mari gi saruk asi konsinduna umang mamang yokhatnaba khongthang lokhalagli haibasini report asi yenglurgadi umang yokhatnaba honariba asi afaba khongthangni adubu manipur gi umang sing kokthoklaga miyangmi mihut oiriba MLA sing amadi law order ngakpugi thodang loriba singi mamangda kopi pambi thabagi thabak chahi kiyagi mamangdagi chatharakliba asisu hingba ngamnaba lokhatpam thokpo thabak sing adu lokhatpam thoi madu ngamdrabadi nauna amuk upal wapal kya thajallakliba asi amuk hanna kokthoklaga kopi thabagi thabak chatharaklabadi Manipur asi marbumi haibidu oirakani maram maduna camera gi mamangda angam athawbasingna u chara kya thakhiba adu hinghannanaba lokpham thokpa thabak lokhatsi loinana lenga ki mamangda umang kokthoklaga kopi pak sanna thabagi thabak chatharakpa asisu hingduna Manipur gi umang singkannanaba thabak lokhatpam thui masina Kanglaipaki mairagi editorial kalamni aduga mathangda lokhatchariba nungthilgi pawche asina pawnil khol
ꯄꯥꯎꯅꯤꯜ ꯀꯣꯜꯗ editorial kalamda kari yauribage haibadu yengminasi lengak asinabu karibu tawrakadage haina hangumsi Manipurgi miyamna ngasigi PR lengak amadi hanagi lengakta penadribasi thokli berang asi loisinba ngamdabagi mathakta lamdam asigi lambi kya sembiduna chatpa nungai handriba amadi pot chaigi mamal hengat hanbasi suni hojik Manipurgi mafam kudingmaki lambi sing abhaba kongkut leitaba ꯆꯠꯄ ꯅꯨꯡꯉꯥꯏꯕ ꯄꯪꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯈꯟꯅꯕ ꯂꯝꯕꯤ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ ꯂꯝꯕꯤ ꯁꯦꯝꯅꯅꯕ employee staff ꯌꯥꯝꯅ ꯂꯩꯕ ꯑꯆꯧꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯖꯔꯒꯁꯨ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯐꯕ ꯂꯝꯕꯤ ꯉꯥꯛꯇ ꯑꯣꯏꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯃꯔꯜ ꯃꯊꯨꯝꯗꯨꯅ ꯑꯍꯣꯡꯕ ꯊꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯗꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯅꯤ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯁꯤꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯐꯠꯇꯕꯅ ꯌꯥꯝꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯌꯥꯝꯕ ꯐꯠꯇꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯨꯔꯤꯁꯁꯤꯡꯅ ꯂꯥꯛꯄꯗ ꯆꯤꯊꯗꯨꯅ ꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯂꯩꯔꯤꯕ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯂꯝꯕꯤꯁꯨ ꯆꯠꯍꯩꯗꯕ ꯂꯝꯕꯤ ꯑꯣꯏꯕꯈꯛ ꯅꯠꯇꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯂꯝꯕꯤ ꯑꯣꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯒꯚꯔꯅꯔ ꯐꯥꯎꯕꯒꯤ ꯃꯃꯤꯡ ꯊꯣꯜꯂꯕ ꯒꯚꯔꯅꯔ ꯔꯣꯗꯁꯨ ꯐꯠꯇꯕꯒ ꯂꯣꯏꯅꯅ ꯒꯚꯔꯅꯔ ꯔꯣꯗꯀ ꯄꯥꯎꯅꯥ ꯔꯣꯗꯀ ꯐꯥꯎꯅꯕ ꯂꯝꯕꯤ ꯃꯆꯥꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯂꯩꯕ ꯉꯥꯛꯇ ꯑꯣꯏ ꯃꯤꯌꯥꯝꯒꯤ ꯈꯣꯡꯅ ꯆꯠꯐꯝ ꯑꯣꯏꯔꯤꯕ ꯐꯨꯠꯄꯥꯠꯁꯤꯡꯁꯨ ꯁꯦꯝꯈꯤꯕꯗꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯂꯝꯕꯤ ꯑꯣꯏꯒꯗꯕ ꯂꯝꯕꯤꯁꯤꯡ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯔꯝꯗꯒꯤ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯝꯗꯝꯁꯤꯡꯒꯤ ꯃꯥꯏ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯐꯥꯎꯕ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯉꯝꯗꯕꯁꯤ ꯂꯩꯉꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯗꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯂꯩꯕꯅꯔ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯕ ꯑꯣꯏꯔꯦ ꯂꯩꯉꯥꯛꯅꯕꯨ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯑꯋꯥꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯍꯜꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯈꯟꯗ꯭ꯔꯕꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯁꯥꯎꯕ ꯄꯦꯟꯅꯗꯕ ꯐꯣꯡꯗꯣꯔꯛꯇꯨꯅ ꯂꯝꯕꯤ ꯐꯥꯎꯕ ꯁꯦꯝꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯊꯝꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯕꯨ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅꯔꯤ ꯑꯃꯔꯣꯝꯗꯁꯨ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯀꯤ ꯃꯃꯜꯁꯨ ꯑꯀꯛꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯂꯦꯞꯊꯣꯛꯇꯨꯅ ꯌꯣꯜꯍꯟꯕ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅꯍꯟꯒꯨꯝꯁꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯄꯥꯎꯅꯤꯜ ꯈꯣꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯄꯥꯎꯖꯦꯜ ꯄꯥꯎꯖꯦꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯄꯥꯎꯖꯦꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯄꯤꯔꯝꯂꯤꯕ ꯇꯣꯄꯤꯛ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯄꯜ ꯅꯝꯈꯥꯏꯗꯨꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯕꯗꯤ ꯑꯐꯕꯅꯤ ꯍꯥꯏꯅꯤꯡꯗꯦ ꯉꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯀꯜꯆꯔꯒꯤ ꯂꯝ ꯌꯧꯅ ꯁꯥꯊꯤꯔꯕ ꯁꯥꯍꯨꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯤꯕ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯋꯥꯈꯜꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕ ꯑꯍꯜꯁꯤꯡꯅ ꯃꯨꯟꯅ ꯅꯩꯅꯐꯝ ꯊꯣꯛꯏ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯥꯏꯟꯁ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯃꯥꯂꯦꯝꯒꯤ ꯐꯤꯕꯝꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯍꯜꯂꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯣꯏꯔꯕꯁꯨ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯔꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯐꯝ ꯊꯣꯛꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯏꯟꯇꯔꯅꯦꯠꯀꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯐꯪꯂꯤꯕ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯑꯌꯥꯝꯕ ꯗꯣꯃꯤꯅꯦꯠ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯋꯦꯁꯇꯔꯟ ꯀꯜꯆꯔꯅ ꯂꯥꯈꯠꯈꯤꯗꯨꯅ ꯃꯇꯧ ꯇꯝꯕ ꯈꯔ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕꯒꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯔꯕ ꯐꯤꯕꯝ ꯂꯩꯔꯤ ꯆꯥꯎꯈꯠꯂꯤꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯁꯤꯗ ꯅꯤꯡꯇꯝꯅ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯅ ꯍꯤꯡꯖꯅꯕꯒꯤ ꯂꯝꯕꯤꯅꯤ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯇꯧꯖꯕ ꯊꯕꯛ ꯈꯨꯗꯝ ꯑꯣꯏꯅ ꯐꯤꯖꯦꯠ ꯆꯛꯆꯥꯗꯕꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯏ ꯃꯁꯤꯁꯨ ꯄꯨꯝꯂꯥꯟ ꯂꯥꯜꯂꯦ ꯍꯥꯏꯕꯃꯛꯇꯤ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯀꯥ ꯍꯦꯟꯅ ꯑꯀꯥꯏꯕ ꯄꯤꯗꯕ ꯇꯥꯔꯕꯗꯤ
ꯃꯗꯨꯗ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯅꯕꯒꯤ ꯑꯇꯣꯞꯄꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯋꯦꯁꯇꯔꯟ ꯀꯜꯆꯔ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯜꯆꯔ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯟꯅꯗꯦ, ꯄꯨꯡꯇꯣꯞ ꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯃꯝꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯡꯅꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯄꯜ ꯑꯁꯤꯕꯨ ꯅꯝꯈꯥꯏꯗꯨꯅ ꯏꯅꯤꯡ ꯅꯤꯡꯈꯥ ꯇꯝꯕꯗꯤ ꯑꯆꯨꯝꯕ ꯊꯧꯑꯣꯡ ꯑꯣꯏꯔꯣꯏ꯫ ꯀꯜꯆꯔ ꯑꯅꯤꯒꯤ ꯀꯥꯟꯅꯕ ꯁꯛꯇꯝꯒꯤ ꯃꯔꯛꯁꯤꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯂꯦꯞꯂꯤꯕ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯈꯤꯒꯅꯤ? ꯑꯩꯈꯣꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯛꯇꯝꯁꯤꯡꯅ ꯍꯨꯝꯈꯤꯗꯨꯅ ꯏꯟꯗꯤꯌꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯀꯜꯆꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯊꯧ ꯇꯧꯕ ꯌꯥꯏ, ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ, ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯃꯗꯤ ꯀꯜꯆꯔꯗ ꯉꯥꯎꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯨꯡ ꯑꯣꯏꯅꯅ ꯊꯝꯂꯝꯂꯒ ꯃꯤꯇꯧ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯋꯦꯁꯇꯔꯟ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯜꯆꯔꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯍꯥꯏꯕꯁꯤ ꯈꯨꯠꯅ ꯂꯥꯝꯕꯗ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯉꯁꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯀꯜꯆꯔ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯕꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯀꯅꯥꯅ ꯂꯧꯕꯤꯒꯅꯤ? ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯌꯥꯎꯅ ꯃꯃꯜ ꯌꯥꯝꯂꯕ ꯀꯜꯆꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯛꯁꯤꯡ ꯇꯨꯡ ꯑꯣꯏꯅꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯁꯥꯏꯟꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯥꯎꯈꯠꯈ꯭ꯔꯕꯁꯨ ꯂꯝꯗꯝ ꯑꯃꯃꯝꯗꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯗꯕ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯤꯛꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯀꯪꯂꯩꯄꯥꯛ, ꯉꯁꯤꯒꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯏꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯥꯟꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄꯗꯤ ꯆꯨꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯆꯟꯗꯨꯅ ꯊꯝꯂꯝꯕ ꯄꯨꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤꯒꯤ ꯃꯤꯔꯣꯜꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯇꯨꯡ ꯑꯣꯏꯅꯔꯒ ꯃꯁꯥꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ ꯑꯃꯗꯤ ꯐꯝ ꯃꯨꯟꯅꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯅꯕꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯉꯁꯤꯃꯛ ꯆꯍꯤ 2 ꯊꯥ 2 ꯍꯦꯜꯂꯛꯂꯕ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯈꯣꯡꯖꯦꯜꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯏꯔꯥꯡ ꯑꯁꯤꯗ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯕ ꯈꯨꯟꯅꯥꯏꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟ, ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯌꯥꯎꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤꯒꯗꯧꯔꯤ? ꯑꯃꯔꯣꯝꯗꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯗꯁꯨ ꯂꯧꯈꯠꯄ ꯌꯥꯗꯅ ꯁꯂꯥꯛ ꯁꯥꯅ ꯀꯤꯟꯊꯔꯤ꯫ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯃꯤꯌꯥꯝꯒꯤ ꯇꯨꯡꯂꯝꯆꯠ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈ꯭ꯔꯕ ꯂꯨꯆꯤꯡꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ? ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡꯕꯤꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ꯭ꯔꯥ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯕ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯆꯠꯂꯝꯕ ꯂꯤꯛꯂꯝ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯍꯪꯒꯠꯅ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯅꯩꯅꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯑꯐꯕ ꯈꯔꯗꯤ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯁꯤ ꯄꯥꯎꯖꯦꯜ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯄꯥꯎꯖꯦꯜꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯐꯣꯡꯕꯤꯔꯛꯄ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯪꯂꯥ ꯄꯥꯎ꯫ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯈꯛ ꯅꯠꯇꯅ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯉꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯁꯤꯡꯅ ꯂꯩꯉꯥꯛꯄ ꯄꯥꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯂꯩꯉꯥꯛꯄꯒꯤ ꯃꯍꯨꯠ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯔꯁꯣꯅꯦꯜ ꯔꯨꯜ ꯄꯤꯑꯥꯔ ꯊꯝꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯅ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯃꯦꯒꯤ 3ꯗ ꯆꯤꯟ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯄꯥꯛꯇꯛ ꯃꯤꯍꯥꯠ ꯆꯠꯊꯔꯛꯈꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯂꯥꯜ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯗꯨꯅ
ꯑꯀꯟꯕ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯣꯏ ꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯗꯨꯅ PR ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯂꯩꯉꯥꯛ ꯊꯝꯗꯨꯅ ꯋꯥꯊꯣꯛ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯈꯛꯇ ꯑꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯔꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯆꯥꯡ ꯅꯦꯝꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ PR ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯊꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯀꯣꯏꯕꯒꯤ ꯂꯝꯕꯤꯁꯤꯡ, ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯒꯤ ꯂꯝꯕꯤꯁꯤꯡ ꯃꯥꯂꯦꯝꯒꯤ ꯑꯅꯧꯕ ꯂꯥꯟꯖꯥꯎꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯐꯤꯚꯝꯒ ꯄꯥꯡꯈꯛꯅꯔꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯆꯧ ꯑꯆꯧꯕ ꯀꯣꯡꯀꯨꯠꯁꯤꯡ ꯂꯩꯕꯗꯒꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯣꯏꯕꯅ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯁꯤꯇꯤ, ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯚꯝ ꯐꯠꯇꯕꯗꯒꯤ ꯑꯁꯤ ꯂꯝꯕꯤꯒ ꯄꯥꯡꯀꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯗ ꯁꯤꯋꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯣꯝꯖꯥꯎꯁꯤꯡ ꯇꯧꯕ ꯑꯃꯗꯤ ꯇꯣꯇꯤ ꯏꯁꯤꯡ ꯄꯨꯅꯕ ꯀꯣꯝ ꯇꯧꯈꯤꯕ ꯃꯐꯝꯁꯤꯡ ꯂꯩꯕꯥꯛ ꯈꯣꯠꯆꯤꯜꯂꯒ ꯊꯝꯕꯗꯒꯤ ꯅꯣꯡ ꯈꯖꯤꯛꯇꯪ ꯆꯨꯕꯗ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯑꯣꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯄꯨꯊꯗꯨꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯦ꯫ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯈꯔ ꯁꯥꯕꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯑꯗꯨ ꯏꯐꯨꯜ ꯊꯣꯛꯄꯗꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯑꯃꯗꯤ ꯂꯝꯕꯤ ꯃꯌꯥꯗ ꯂꯩꯕꯁꯤꯡ ꯍꯦꯜꯊ ꯍꯖꯥꯔꯗ ꯑꯣꯏꯍꯜꯂꯦ꯫ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯕ ꯀꯣꯡꯀꯨꯠ ꯀꯣꯝꯖꯥꯎꯁꯤꯡ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡꯅ ꯀꯣꯡꯀꯨꯠ ꯂꯩ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯀꯣꯡꯀꯨꯠꯇ ꯊꯧꯊꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯁꯤꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯂꯩꯉꯥꯛꯅ ꯄꯨꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯃꯁꯨꯡ ꯃꯇꯥꯏ ꯏꯁꯤꯡ ꯇꯨꯡꯂꯤꯕ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯕꯗ ꯂꯝꯕꯤ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯀꯥꯞꯁꯤꯟꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯊꯣꯛꯂꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯃꯩꯇ꯭ꯔꯪꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ PR ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯃꯩ ꯏꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ PR ꯂꯩꯉꯥꯛꯀꯤ ꯑꯦꯛꯇꯤꯚꯤꯇꯤ ꯎꯠꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ PR ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯅ ꯀꯤꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯣꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯄꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯂꯩꯇꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗꯒꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ PR ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯗꯤꯕꯦꯂꯞꯃꯦꯟꯠ ꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯋꯥꯔ ꯐꯨꯇꯤꯡ ꯊꯕꯛ ꯂꯧꯈꯠꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯔꯛꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯆꯐꯣꯡ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯂꯧꯈꯠꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯐꯣꯡ ꯑꯁꯤ ꯋꯥꯌꯦꯜ ꯀꯥꯇꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕꯁꯤꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯒꯤ ꯊꯧꯗꯥꯡ, ꯂꯝ ꯈꯣꯠꯆꯤꯟꯕꯁꯤꯡ ꯇꯛꯈꯥꯏꯅꯕ DCꯒꯤ ꯃꯊꯧ ꯈꯪꯉꯨ꯫ ꯏꯟꯗꯤꯌꯥꯗ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯍꯥꯏꯕ ꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟড ꯑꯣꯔꯗꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯊꯧ ꯇꯧꯏ, ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯣꯛ ꯑꯣꯏ꯫ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯀꯣꯛ ꯑꯣꯏ꯫ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯐꯪꯁꯅꯔꯤ ꯈꯨꯗꯤꯡꯃꯛ DCꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯧꯆꯥꯛ ꯄꯊꯥꯞ ꯔꯦꯚꯤꯅ꯭ꯌꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯍꯥꯛꯅ ꯂꯨꯆꯤꯡꯂꯒ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯀ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯁꯝꯅꯍꯜꯂꯤꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯅꯤ꯫ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜꯒꯤ ꯃꯊꯧꯁꯨ ꯇꯧꯕꯅꯤꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯤꯛꯄꯅꯤꯅ ꯃꯤꯌꯥꯝꯗ DCꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯨꯝꯅ ꯂꯧꯅꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯄꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯋꯥꯀꯠꯅꯩ꯫
ꯐꯅꯌꯥꯝꯅ ꯐꯝ ꯆꯥꯎꯕ ꯑꯣꯏꯔꯒꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯑꯣꯏꯔꯒꯁꯨ ꯊꯕꯛ ꯄꯥꯡꯊꯣꯛꯄꯒꯤ ꯑꯣꯔꯗꯔꯗꯨꯗꯤ ꯗꯤ.ꯁꯤꯗꯨꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯗꯤ.ꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯠꯇ꯭ꯔꯒ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯡꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯁꯦꯟꯐꯝ ꯄꯨꯝꯅꯃꯛꯇꯤ ꯗꯤ.ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯂꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯦꯝ.ꯄꯤꯁꯤꯡꯒꯤ ꯈꯣꯡꯒꯥꯎꯗ ꯂꯩꯉꯥꯛꯅ ꯍꯥꯞꯆꯤꯜꯂꯛꯄ ꯂꯩꯇꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯐꯟꯁꯤꯡ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯤ, ꯃꯤꯑꯣꯏ ꯆꯨꯝꯅ ꯁꯨꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯧꯗꯥꯡ ꯗꯤ.ꯁꯤꯁꯤꯡꯗ ꯂꯩ꯫ ꯌꯥꯝꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠꯂꯦꯟ ꯑꯣꯏꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯕ ꯑꯗꯨꯒ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯇꯦꯛꯁꯁꯤꯡ ꯅꯤꯡꯊꯤꯅ ꯈꯣꯝꯒꯠꯄ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯇꯧ ꯇꯧꯗꯕꯗꯧꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯕꯁꯨ ꯌꯥꯏ, ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯈꯜꯂꯤ꯫ ꯂꯩꯉꯥꯛꯁꯤꯒꯤ ꯃꯌꯥ ꯀꯟꯈ꯭ꯔꯕ ꯂꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯥꯟꯅꯔꯛꯇꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯣꯕꯨ ꯃꯤꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯂꯨꯅ ꯂꯧꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯐꯝ ꯄꯥꯏꯔꯤꯕꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯟꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ꯭ꯔꯥ, ꯀꯔꯤꯗ ꯁꯣꯊꯕꯒꯦ ꯍꯥꯏꯕꯗꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤ꯫ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯂꯨꯝꯅ ꯂꯧꯅꯩ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯅꯤ꯫ ꯄꯤ.ꯑꯥꯔꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯟꯅꯗꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯁꯤꯡꯅ ꯆꯤꯔꯣꯜꯗꯁꯨ ꯆꯠꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡ ꯀꯛꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯌꯦꯡꯂꯤꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯏꯟꯀ꯭ꯔꯣꯆꯔꯁꯤꯡ ꯂꯩꯔꯛꯂꯤꯕꯁꯤ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯨ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠꯂꯦꯟ ꯈꯣꯞꯆꯤꯜꯂꯒ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯂꯩꯔꯤ꯫ ꯂꯧ ꯎꯅꯔꯤꯕ ꯂꯧꯐꯝꯁꯤꯡ ꯀꯟꯅꯅꯕꯗꯒꯤ ꯍꯧꯔꯒ ꯂꯝꯒꯤ ꯃꯇꯥꯡꯗ ꯂꯣ ꯀꯌꯥꯃꯔꯨꯝ ꯁꯦꯝꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯣꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯠꯅꯗꯦ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯂꯥꯏꯔꯕꯁꯤꯡꯗꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣ ꯆꯠꯅꯍꯜꯂꯤ, ꯑꯗꯨꯒ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯁꯤꯡꯗꯗꯤ ꯂꯩꯕꯥꯛꯀꯤ ꯂꯣꯁꯤ ꯆꯠꯅꯗꯕꯗꯧꯅ ꯇꯧꯔꯤ꯫ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯪ ꯁꯥꯖꯤꯜꯂꯒ ꯊꯝꯕ, ꯏꯔꯝ ꯈꯣꯡꯂꯝꯁꯤꯡꯗ ꯈꯣꯞꯆꯤꯜꯂꯒ ꯌꯨꯝ ꯁꯥꯖꯤꯟꯕ, ꯀꯁ꯭ꯇꯂꯦꯟꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯕ, ꯂꯝꯕꯤꯒꯤ ꯃꯇꯥꯏꯁꯤꯡꯗ ꯌꯨꯝ ꯀꯩ ꯁꯥꯒꯠꯅꯔꯛꯄꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯋꯥꯀꯠꯂꯛꯇ꯭ꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯍꯦꯟꯅ ꯌꯦꯡꯗꯦ꯫ ꯁ꯭ꯇꯦꯠꯀꯤ ꯂꯦꯡꯉꯥꯛ ꯁꯦꯟꯅꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯗꯤ.ꯁꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯈꯣꯏꯅ ꯃꯊꯧ ꯇꯧꯗꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯆꯠꯐꯝ ꯂꯩꯔꯛꯇ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯃꯔꯝ ꯑꯃꯗ ꯄꯇꯥ ꯄꯤꯁꯤꯜꯂꯛꯄꯗꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯍꯧꯗꯣꯡꯅ ꯁꯪꯒꯣꯝ ꯆꯥꯕ ꯌꯦꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯦ꯫ ꯂꯝ ꯈꯣꯞꯆꯤꯟꯕꯁꯤꯡ ꯇꯛꯈꯥꯏꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯌꯨꯝ ꯁꯥꯖꯤꯟꯕ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯖꯤꯟꯕ, ꯗꯨꯀꯥꯟ ꯁꯥꯖꯤꯟꯕ, ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯋꯥꯔꯅꯤꯡ ꯑꯃ ꯐꯥꯎꯕ ꯇꯧꯗꯅ ꯂꯧꯊꯣꯛꯄꯒꯤ ꯊꯧꯗꯥꯡ ꯄꯤꯕ ꯆꯨꯝꯃꯤ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯕ ꯉꯝꯗꯦ꯫ ꯂꯅꯥꯏ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯈꯣꯝꯕꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯄꯤ.ꯑꯥꯔꯒꯤ ꯂꯩꯉꯥꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯤ.ꯁꯤꯁꯤꯡꯒꯤ ಮಿꯠꯌꯦꯡ ꯃꯈꯥꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯣꯏꯅꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯃꯌꯥꯝ ꯑꯁꯤ ꯇꯛꯈꯥꯏꯔꯒ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯠꯂꯦꯟꯗ ꯊꯝꯕꯤꯔꯝꯂꯒꯗꯤ ꯇꯨꯡ ꯀꯣꯏꯅꯒꯤ ꯑꯣꯏꯅ ꯌꯥꯏꯐꯍꯧꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯗꯤ.ꯁꯤꯁꯤꯡꯗ ꯃꯊꯧ ꯁꯥꯡꯂꯕ ꯀꯟꯁꯇꯦꯕꯜꯁꯤꯡꯗ ꯁꯥꯖꯤꯜꯂꯤꯕ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯊꯨꯒꯥꯏꯍꯜꯂꯨ꯫ ꯇꯨꯡ ꯀꯣꯏꯅ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯅꯕ ꯅꯥꯈꯩ ꯁꯦꯡꯕ ꯁ꯭ꯇꯦꯠꯂꯦꯟꯁꯤꯡ ꯊꯝꯕꯤꯅꯕ ꯒꯚꯔꯅꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯛꯂꯤ꯫
ꯏꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯌꯦꯜ ꯀꯥꯇꯤꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯄꯥꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯦ. Thank you for watching until the end.